Manipuri Science Parishad sini aina telepon terjemah ikan menjadi buah koi Kristen koi महिला super pinaba tapi space piba ada di mana kita izin dari nubzagi district branch ke megi lagi ngasiगी बिष्णुपुर साहित्य परिषद ब्रांच सिंबिरगा सुंबा सैदें वरी मचा पाथोक पगी थौरम पांथोक पसिदा आइबु इहान हान ममक्तदा पाबिनबा निंसंबिरकपा ओंदोकपा यामना लाइबक फबा अदुगा आइना पानी है दत्तर पार है वाफम इखन खलुदब इमो हेमना अमतंग पादे यादे कवि का से ओजबदि नतब मयामगी पुंगनि वाखन नुंसीबा सुंबा थौदोक असिदा इहाना मोइना आइना सरेंग मते अमतंग पाथोकपगी खुदोंग चाबा पिबिबा याम नुंसीरबा याम पुंगनि निंसिनगाय ओइबा वाफम अमतंग अइगोंदा पिबिबगिदमक्ता थागतरी आइना से पाजगदब सैरेंगसी चुमना याम चंबा अखोइगी जावगरुसे साद्रोइ मतमदा यामगरे ओजा मीना केतन ओजा कलाचंद शास्त्री ओजा नीलकांता असुमना यामना ओजासिना थवाय यावना ताकपीदना सैरेंग पाबा कोइगी करीब फंक्शन दगा पाबजे याम ताकपीरमे याम दोगरे सैरेंग इबा पाबजे आई सुमना पाद्रिङैदा खतंग वही अमनिदंग हाइजबिदंग तमाय वारो बिब्यादे अइना नुंसीजबा सुगुंबा परिषद असिदा ngasiजे इहान नानबा आइगी पुनसीदा सुंबा पाथोकपसे अहानबनी अदु आइगी इसागी ओइनदी 1956 क्लास 9 का कारकपदाइदा सैरेंग इबा पाबा ओजासिना तंबीबा वही वता अदु हाइगदमनी अदु इगदमनी का हाइबसिंग सैरेंगसे कोई इसेगुंबजानी पुंगनि थोकपा वाखनि थोकपा निंगबा मयामदो फुदोकपने से पुंसी ओइ रेकॉर्ड अमन थमनरिबने अदुना आइसु अतै थजोकपा हाइद्रगसु काई कोना पिजरगे निंगबा मयामदो अदुगा ngasigidamuktadi sumba sereng pathokpasida ama khaktang ngarang khaktani ai ijari नुमदांगी खलगा इमोसगी ताकपीरबदुदा सैरेंग थी है कमाई तौने खल ngahaktang अथेंबदा इजबदे वरबुबे यादे असोय अंगाम पुनमो ngakpigani इपाम लमदम सरेंगी ममिंगनी मतमगी सेलदा ताउरुबना नुंगाइदना खंगु थक्तना रेमना हराउबा नुंगाइबना पिक थलना रसगुन्ना लेतेंगदना फजना खुदकता मिथोय मिहेन गुन्नदुना राशि गुन हापसना लेसनदुना इरमदम इमालेबाग पोक्समना जगोय साथेक लौथोप लौकोय दना मरमदना मिरमलेंदगी ताथोक तासिन्ना दसक थोकना थोइदोकपा हेंदोकपा
ꯂꯣꯟꯁꯨ ꯂꯣꯟꯗꯥ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯗꯨꯅ ꯈꯟꯅ ꯂꯤꯀꯣꯟ ꯑꯔꯪ ꯑꯔꯥꯛꯅ ꯗꯦꯕꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯊꯧꯅꯤꯖꯅ ꯕꯤꯁꯅꯨ ꯗꯦꯕꯇꯥ ꯄꯨꯝꯅꯃꯛꯄꯨ ꯁꯦꯝꯕꯤꯕꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯔꯁꯒꯨꯟ ꯂꯩꯕ ꯁꯤꯡꯊꯥꯏꯅꯉꯥꯏꯕꯅ ꯂꯦꯜꯂꯁꯦ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯖꯣꯏ ꯕꯤꯁꯅꯨꯄꯨꯔ ꯖꯣꯏ ꯂꯥꯏꯔꯦꯝꯕꯤ ꯑꯩꯅ ꯍꯧꯖꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯍꯥꯟꯕꯒꯤꯁꯤ ꯑꯩꯒꯤ ꯃꯤꯡꯅꯤ ꯃꯅꯤꯍꯥꯔ ꯈꯨꯔꯥꯏꯖꯝ ꯍꯥꯏꯕ ꯑꯃꯅ ꯅꯣꯌꯟ ꯁꯅꯥ ꯍꯥꯏꯗꯅ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯔꯣꯏꯕꯗ ꯑꯩꯅ ꯂꯝꯗꯝ ꯑꯁꯤ ꯂꯥꯏꯕꯨ ꯁꯣꯜꯂꯒ ꯂꯣꯏꯖꯕꯅꯤ ꯑꯩꯅ ꯏꯖꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤ ꯏꯔꯣꯏ ꯂꯣꯏꯕꯗ ꯅꯥꯅ ꯇꯥꯕꯖꯥꯠꯅꯤ ꯃꯁꯤ ꯑꯣꯖꯥ ꯃꯤꯅꯀꯦꯇꯟ ꯑꯩꯈꯣꯏ ꯇꯝꯕꯤꯔꯛꯄ ꯒꯨꯔꯨꯅ ꯇꯥꯛꯄꯤꯗꯅ ꯅꯥꯅꯦ ꯄꯨ ꯀꯥꯏꯅ ꯇꯥꯕ ꯁꯨꯝꯕ ꯁꯩꯔꯦꯡꯁꯦ ꯏꯁꯩ ꯑꯣꯏꯅ ꯁꯛꯄ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯄꯨꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯅ ꯇꯥꯛꯄꯤꯕꯗ ꯑꯩꯅ ꯃꯇꯦꯛ ꯈꯤꯇꯪꯁꯤ ꯏꯖꯕꯅꯤ ꯃꯇꯨꯡꯗꯗꯤ ꯁꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯥꯛꯄ ꯁꯩꯔꯦꯡ ꯇꯥꯟꯅꯕꯗꯗꯤ ꯑꯩꯁꯨ ꯇꯥꯟꯅꯕ ꯌꯥꯎꯕ ꯅꯠꯇꯕ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛ ꯑꯩꯅ ꯅꯤꯡꯖꯕ ꯃꯌꯥꯝꯁꯦ ꯑꯗꯨ ꯐꯣꯡꯗꯣꯛꯆꯕ ꯉꯝꯒꯅꯤ ꯑꯃꯅ ꯂꯣꯏꯗꯤ ꯂꯣꯏꯔꯦꯀꯣ ꯑꯩꯅ ꯈꯤꯇꯪ ꯍꯥꯏꯖꯕꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯌꯦꯛꯁꯦ ꯕꯪꯒꯥꯂꯤꯗ ꯏꯕꯔꯛꯄ ꯃꯩꯇꯩ ꯃꯌꯦꯛꯅ ꯇꯧꯕ ꯌꯥꯗꯦꯅ ꯍꯥꯏꯕꯁꯦ ꯑꯩ ꯂꯥꯏꯔꯤꯛꯀ ꯐꯣꯡꯈꯤꯗ꯭ꯔꯕꯅꯤ ꯌꯥꯝꯈ꯭ꯔꯦꯕ ꯑꯩ ꯄꯨꯟꯁꯤꯗ 1956ꯇꯒꯤ ꯏꯔꯛꯇꯅ ꯁꯨꯝ ꯃꯇꯦꯡ ꯐꯖꯩ ꯏꯕꯁꯦ ꯅꯣꯛꯅꯤꯡꯕ ꯑꯃ ꯌꯥꯎꯕꯖꯥꯠꯅꯤ ꯅꯪꯅ ꯅꯤꯡ ꯋꯥꯈꯜꯗꯣ ꯏꯌꯨ ꯊꯝꯃꯨ ꯃꯗꯨ ꯅꯪꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯁꯨ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯅꯤ ꯍꯥꯏꯗꯅ ꯅꯨꯡꯁꯤꯔꯕ ꯋꯥꯔꯤꯅꯤ ꯑꯣꯖꯥ ꯀꯂꯥꯆꯟ ꯁꯥꯁꯇ꯭ꯔꯤꯀꯥꯁꯦ ꯉꯥꯡꯕ ꯃꯇꯝꯗ ꯇꯦꯝꯄꯣ ꯑꯃꯅꯤ ꯁꯨꯃꯥꯏꯅ ꯊꯥꯛ ꯑꯣꯖꯥ ꯃꯤꯅꯀꯦꯇꯟ ꯑꯣꯖꯥ ꯀꯩꯅꯣꯒꯥꯁꯦ ꯅꯤꯂꯀꯥꯟꯇꯍꯣꯏꯁꯨ ꯇꯝꯕꯤꯔꯛꯇꯅ ꯇꯧꯏ ꯑꯗꯨꯅ ꯑꯩ ꯑꯁꯤ ꯁꯩꯔꯦꯡ ꯃꯇꯦꯛꯇꯤ ꯂꯣꯏꯖꯔꯦ ꯑꯗꯨꯒ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯗꯅ ꯑꯩ ꯌꯥꯎꯖꯒꯦ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯁꯔꯨꯛ ꯌꯥꯖꯒꯦ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯈꯨꯔꯨꯝꯖꯔꯤ Thank you.